Dry season maruoina February, March, April amasung May tha fawbasi Manipurda khwaitaki ishing tangba matam oi matam sida ishing phangtabaki awabasi town and city da pipe water facilities phangbasing ka khungkan da lady basing ki khetnabashu yamle town amasung city da ti phaisa leirati ishing ki awaba kaya thengnaroi tampak da ti underground water source hanna lebanina isha ki ishing konchu shemba yai ching da ti maruoina khungkan da ti asigi tanja si leide Siki matang da Ukhrul zila ki waina yang radi zila siki kun mayam si jington da leibanina ishing ki awaba si jahi khuting thengnaba thotok oi praja sing ki awaba tu hanthanaba government ki mathau shu tawki MGNRHS ki makhada shu ishing kong shempiba spring water source preserve ta hanba amasung program kaya paikhatuna turen ki ishing tap tawraga pipe water facilities shapi ki Central Government ki Jal Jeevan Mission ki makhada yumla khuting the tap water connection pinaba manung channa paikhali bashu thengnai Brahman ama oina chingai block manung ta leiba National Highway 202 manak ta leiba garhang khunsi jahi khuting ishing phangtabaki awaba kaya thengnaba khun ama oi khunsi da yumlak 300 ki chang ta lei amasung Ukhrul zila ki yamri ba khun amashu oi khun asida ishing khong ahum lei dry season lakpata ishing khong ahum si loina makangla khre loina na kilometer ahum henna lappa turenda tumdatana ishing puraga hingri bakun amani comparatively kitang inakhunba amasung ishing store town ba syntax kumpa leiba yumla kharana kun atopbatagi 1000 liters da loba 600 piraga karena purak piba ishing atu laurashu 80% nati tumdatana amasung thapak ate chatatuna ishing thiki Kun asida school anile ishingi awaba sina school chatliba angang pusyo yam shokhi mapa mama tumdadana ishing thirak paki angang sing pusyo matam chana chak pichata pa lairik tambi da pa kaya shu thengnari thaina daki huchik fawba kun asida by water facilities leiti Jal Jeevan Mission ki makhada yumthong kharada water tap yungpi khrabashu pipe connection di thengnati amasung water source shu leiti water tap atu da ishing si katai taki lakatapra Oirashu karhang kun ki kuncha sing nati asha chawna Jal Jeevan Mission sina shoitana ishing ki awaba atu kokhalakani haina ngairi pa thengnai government da depend tawbasi praja mayam ki fundamental rights amasung constitutional rights shu oi Kahang kun khak natana Ukhrul zila ki kun kaya ishing ki tamak yam wana leiripa kaya thengnai Shuri turen anni tap tawraga Ukhrul town da purakpa hapta da ama natraka anirak toti lakpatu ngairaga hingripani Kitang oirashu si phawba government na shapi ba kidamak government bushu appreciation ti pipam thoki matam changi haibagi wani government nati maki mathaw atum tawri haiba yai praja sing nati praja ki mathaw kari tawri pra haining bati praja sing na shu praja sing ki mathaw tawrati ishingi awaba si kharati shoitana hanthakani haina thachai Amuka Brahman ama wena government amasung experts kaya na ishing kanghantana pa ishing khong manakta tree plantation paikhatpa u kaktana pa sensitization amasung epirakia tawbatu khun kaya ta mapung phaki MGNRHS ki makhada spring water source preservation paikhatpa mapung kaya phaki experts sing na epir kaya tawrashu Ukhrul town manung da leidiba leikai kaya na ishing khong manakta tree plantation tawkhrabra turen ki catchment area da u kaya leidi ki akhoi ki mathau se akhoi tawte haiba sisu aranba oiraro haina khalli government ki side ta shu ishing manghantana ba mathakta ki atum lauraga leidiba thengnai Makhada leiripa maru oina BHT ki lineman sing ishing ki value se ayambana khangde haiba yai lineman shortage oiriba ki thungda leiripa sing na shu ningthina thapak shu taba sisu Ukhrul ki yam laibak thiba thotok ama oi Hoi ashoipa awatpa kaya leirashu Jal Jeevan Mission amasung New Development Bank ki makhada drinking water supply project paikhat rishi ta asha chawna ngairipa ui Ukhrul town amasung surrounding villages ta pinaba shiri amasung langtang marakta cheliba turen da tam shemna pa hotnariba si loinana shiri ching taki Myanmar rom cheliba turen tap tawra ka Ukhrul zila da supply town pa hotnariba si awaipa oibasi zila ki asiki pracha mayam na khawrang na ngairiba kum ui Atuki tungda rainwater harvesting tawbasi Ukhrul zila ki tamakdi need of the hour ne haiba yai Asi tawtri phau dry season da ishing ki tamak awaba kaya thengnabasi shupkok kokroroi
Asi oinaba government na shu miken changbiba yam daga le amasung self initiative lauraka shembasishu yam maru oi.